ngarang kuki la loba singna yum mai thakhary ichinaw mem ngarang maki pawni kuki la loba singna misam ni mathakta nongmei kapkhare ngarang adu tanate misam bo phajalaga kihan khangan bagi thabak chathari aba karigino terrorist jokhatli base karigino terrorist sing sigi mathakta action lawdri base karigino yum mai thabasi asuk chaurba crime nebda asidei hena asoba crime leitrabane ba migi yum karigi mai thadori bano migi yum abu hekta mai thade abraba adumaina hanjena migi yum mai thari ba terrorist sing sigi mathakta action hujik phaw lawdrage terrorist sing sibu jokhatlaga thamaga hanjena akoi gi leiriba yellow mi sing sigi mathakta terrorist sing jena yum mai thaba nongmei kapninge kapa misam pharaga theden tawninge hek tawba asiguma terrorist sing je jokhana thami base karigino aba ngarang sina kai thai hairiba mapam duda kuki la loba singna yum mai thai hairi adu ta nate kingseng muiba labukta chatpa matamda kingseng muiba gi mathakta kuki la loba singna nongmei kapi hairi adu ta nate aseng iyui sing hairiba misam dusu kuki la loba singna phajali hairi asumaina kuki la loba singna ningak pa tawriba ngarang mak kuki la loba singna amukam muknauna irang sagalai aba ase karino india siga tawri base karino aba kuki la loba sing sina hajen na irang sagoliba adugomba la loba adugomba terrorist sing si karigi aikhoina yokhatuna thamdori bano aikoi se india manung da chalubagi kanada no khoina haijeri base india gi mapi apadane ba tadraga di khoi usi kai tobam thoi chahi ahum sure khoina hairi base hojik phawba tadri aba adu oiraga di yellow mi myamna defense tobagi mahutta hojikti muthatpagi matam yodri braba aikoi asom defense tawduna laidori baro kuki la loba singna yum mai thaninge hek tha misam gi mathakta nongmei kapninge hek kap misam hatninge hek hat adu oiraga di akoi asom swaina laidori braba aikoi ne chahi ahum sure laurei base akoi ne chahi ahum sure defense tawrei base adu hojik kai tawai darkar ama tai chanaw mem Hilomi myam punjalaga asuguma terrorist se loisan bagi darkar ama tadraba aikoi gi high authority mapi mapa india gi prime minister president mayam da koi kyamuk yamna hanjan sum lauduna leidori banaba notice ta huji notice ga miyang changmidri base kari gino ba manipur sida sahi ahum dagi terrorist singna tawning ba mato mong da kuki terrorist singna tawning ba mato mong da tawraga misam gi mathakta ot panei ba chathari base usenatna leiba taraga di terrorist se karana mutat kani mapi apa na mutalak trabadi aikoi da yellow mi mayam da ot panei ba tawri ba aikoi myam pullaga apun mane let minaraga asugoma terrorist se losan bagi darkar ama ta da braba Sina gaiten kulla kuki la hoba sing na yumai thaba nongmei kapa amasung mi phabagi thabuk sa tharak pada pen da phongdok pagaloi na government na misam kunja sing bungak sen na bukulai ngarang se kuki singna rally ama chali aikoi gi anoba cm pabung wai khemsan gi against ta kuki singna ngarang rally ama chali aduna karino haibada kuki singna tariba mafam singda aikoi maitai chinaw idp chinaw amadi civilian sing chathok sin toba yaroi buffer zone respect tawdabani aduga landa haibadi 3rd May 2023 dagi landa asok apan thokiba kayama semjin sanjelaiba amadi hojik idp sing changaknaba pusanaba siliba kayase ase yaroi karigumba hairiba mayamase tawrakpa taragadi sabchana mayoknagani haina kuki singna ngarang rally ama chali sangai court ki cso amadi chief association na thadorpa cherol sena hairiba ase aikoi gi anoba cm pabung wai khemsan gi against tani haibada kari kaigeba maramdi pabungna anoba cm oibaga manipur sida ing tappa purokna bagi tamakta yamna phajakaraba phirep ama lobi ki haibadi kuki singna imphala lakpa matamda kuki sing asoyanga amata yahaloi kuki singi full responsibility lobi khiaba hauji kuki singna hairei basina karino asi wahangoina hangjage hauji kuki singna hairei basina kaino open kuki singna hauji challenge tawraiba karigumba kuki singna hauji thadori se karigumba maitai singna buffer zone lanjalakpa taragadi amadi maitai singna karigumba kuki singna taba pham singda chatpa taragadi sabchana mayok nagane na hairi base asige wahan thok karino maitai hat khini hairi ba natraba adu eraga de koi pabungna
sinbi khiba kuki singna lakpa matamda kuki sing aswai ngam yaholo yana sinbi khabadugi wan thok kari leiri ga ba maite ekhoi sina chosanpur ronda kangpok pi ronda more romda cycle romda chatpa matamda maite sing sokpa yaro yana amuktang kanana lauthok pi dori banwa ba kuki na karma matamda haigi gya ba kuki na karma matamda lan se hek haurak padagi ngasi yo phawda kuki singna taba pham singda maite sing lakpa tarasu maite sing da asok apan amatta yaholoi na karamba kuki na haigi kya ba ngarang nahan tasu kuki imphal da lai adugi amang tasu lan marak tasu kuki kayarak imphal da lai ya base khudam sangdan kayama lairi bani mamang tasu asok apan amatta thoki de maite sing na taba pham da imphal manung da kuki sing lan manung da su laki bani kuki sing asoi ngam thoki de ba maite khoi di lan pam de peace pamya ba adubu kuki singna hanjan na hojik amuk ekhoi gi pabung na thambi gi ba wafam dugi matung ina ing tapa purakpagi mahutta hojik amuk adugi against ta buffer zone respect tawgada bani ka haina aduda tariba chursanpur da leiriba ekhoi gi security force CRPF amadi Assam rifle amadi leiriba forcing dugi mathakta buffer zone do respect to buffer zone phajana yengchalu kaina hojik kuki singna order to sali base ase kari haine ekhoi khandori banaba ekhoi na de yamna phajana harau na kuki singna imphana lakpa mata ekhoi chendhu agya ba kuki sing la ekhoi yang welcome to uragya ba aduga ekhoi dana sangpa yaroi ekhoi gi lamda ekhoi sangpa yaroi hairi basena asina karino karigino asugumba terrorist mayam se yokhatli base santi pamdaba adugumba community sibu mirakta leiba yabraba asigi maikai digi haribana kuki jo singna namna tariba jaga singda maite IDP sing nauna khunda leita hannaba honnaba civil work sing paikhat pa madi athing balai riba zone sing asi civilian sing na fawdu na chatna honarak labadi madu buffer zone gi norms violate tawna honnabani haina lawgani amasung hariba thawrang sing adugi mayokta chapchana thengnagani marak sida sangai kot ke CSO sing amasung chiefs association gi maikai digi mafam madu deploy tawriba mapan suba ITB gi kunmanga suba ITBP Yankhanipan suba ITBP Tara suba BSF amasung kuntraga taruk suba Assam Rifles ta Chwarsanpur gi Makhau area da leiriba buffer zone asi ninghi na maintain tawnaba masung masigi regulation sing ngakna chanaba dawi tawkre hari yausang kumhai National Human Right ki chair person da ngasi waka chero lama pisan gare hairi chino mem aduga commission gi magai da ki su official oina receive tawre na khangalai hairi chino mem haibidi NHRC da waka chero lama pisan khare New Delhi da leiriba INAGPO hairiba complex da leiriba National Human Right ki chairperson da waka chero se pisan ki bani aduga Chief Advisor Asang Kasar President P Rohan amadi Secretary N Ramta Hobam pullaga hairiba waka chero se pisan ki bani leitanda kuki terrorist singna ekhoi ge yelomi oiba nagai chinau singi mathakta tangkholi chinau singi mathakta otpa neiba toriba yum kai kayama mai thadoiba asugumba mayam sigi mathakta yengchen biu haibaga loinana National Human Right ki chairperson da hairiba waka chero se pisan ki bani chinau mem samna haijaba debadi illegal immigrants kuki narco terrorist singna Manipur da leriba yelomi singi mathakta hanjin na otpa neiba yum kai mai thaba migi mathakta nongmei kapa misam parjabo ha phuba saiba asigumba ain gaiba thabak kayama chathai aduna New Delhi da leiriba INAGPO gi complex da leiriba National Human Rights ki chairperson da hairiba waka chero se pisan ki bani chinau mem adu akhoi huji kai tawbe darkar ama tai chinau mem akhoi huji kai tawsige chinau mem kuki khaktani atai de khoi mayam ni kuki khaktani irang saugatle base asigomba terrorist he mayam sangduna kari cherak pibam thoi chinau mem kuki na furup khudi makta onja laga landai akhoi leriba yelomi khudi magna santi pami haidro ngai duna lei adubo hanjin na akhoi da asum khana chainaba lan akhoi gi ithakta sum tawdon leiraga akhoi sum yaduna leidori braba chinau mem ado hoji akhoi gi leiriba
Chief Advisor Asang Kasar, President P. Rohan, Amadi Secretary N. Ramta Howam na Ladiba Ekoigi National Human Rights Chairperson da Wakacholo Pisan ki Haibase, Commission ki Magate so official in a receipt or Haibagi Pao Masula Ichinao mem. I video number saying a city Haksang Sekran Nuaite, Ado Regaso assume Pau Kra Labade, Mangi Famda, I video set Hamzarak Pani. Lita anda kuki militan sing natangkul sing damiyut minay sa thari haiduna NISRC da wakat kray Manipur gi sing amasung tamgi miyam gi damakta mathau taba thabuk sing leptana pangthurok lebe Indigenous Peoples Forum Manipuri IPFM gi maikay gi tha sigi tari tagi hauradana kuki militan sing Ukhrul District gi litan saray khong da laiba maral laije da batangkul naga sing da ka hen bamiyut minay gi thawung sing sa thari haiduna makhoi gi mathak da lokhat pamthok gi thabuk sing lokhat piu haiduna aiba serol pisin kre serol asi forum asigi chief advisor Asang Kasar president P Rohan amasung general secretary N Ramta Hungbamna punna khuik piduna ngasi New Delhi gi INAGPO complex da laiba National Human Rights Commission NISRC gi chairperson da pisin kibani hairi serol asi commission gi maikay gi official oina receipt tawri hairi serol asi na hai tha asigi Maitay ekhoi kuki taba khunda sangadi hat kani hairiaba. Maitay ekhoi hoji ngarang ma kuki singa rally chalaga hairi wafam se phongdok paniaba. Ngarang ma kuki singa rally chalaga kuki singna taba famda maitay chang pa yaroi buffer zone respect taw haina hairi base karino aba. Adu enegedi maitay singna kariguba kuki singna taba famda sangak pa taragadi hat kani haiba natro. Ngarang kuki sing changa ame aduga mamang su kuki sing di asum imphal da sangai haba imphal da kuki sing na lakpa matam da di aswai ngam ya holoi haina ekhoi gi anoba CM na haibi re ba adu ere di hojik ekhoi gi anoba CM na kuki sing ma thak kari action to bidori bano kari reply pibi dori bano ba hojik kuki sing na maitai na kari gomba kuki sing ta ba mafam da sang pa taraga di sab chana mayok na gani hairi base kari haino asigi wahan thok se kai na ba Manipur dagi Dimapur sa pama di Dimapur dagi na Manipur chatpa matamda maitai na hojik flight ta natraga di chatpa yade ba asi karino lupa samga chatruk ta chatpa yaba lambi se hojik lupa lising tare nipa lupa lising tara darkar oye ba asi maitai ekhoi khakta gi mathakta asugumba rule se maitai ekhoi khakki mathakta ta kukina taba famda maitai changba yaroi haiba asugumba rule kaya ma ekhoi mathakta nalali ba se kari gina ba Maitay ekhoi di nomagi suraga isagi humang man sajari banyaba kuki sing di popi plantation tawri ba adugumba kuki illegal immigrant sing na maitay sing sang pa yaroi hai base Manipur manung na maitay changba yaroi hai sibu kari wari no ba sup na tagi lupa lising amagi manung da Manipur yowo ya ba lami se hojik lupa lising tara mathau tare ba kanana pipi drebuna misam hojik maitay ki angang nipa masa nupi masa sing na laik tambada aduki mati awawa mayok na riaba asi kanana responsibility laudori bano ba hojik imphal lagi Guwahati chatpa matamda flight natra di yadre wana laik tam hali sonda migi mayumda thabak suraga mi mayumda hazira suraga mama apadra masa do laik tam haliaba masa se mi ama ohenge isa se mi ama ohenge aina ado lairik tambada sangdaba kharsa dugai di hena chathoksin tobada hena kharsa do changyaba anaba ma emergency tarakpa matamda Guwahati pukhatpa matamda mi yumung dugi mi amani chatkadabagi paisa do leitabadagi anaba do Guwahati yauna purakpa ngamdeba asungba mayam se karino Manipur siga tawri base hojik kuki singna maitai kuki singna ta mafam da sangpa yaroi buffer zone respect to goda bani karigumba sangpa taraga di sapchana mayok nani hai besigi artha karino ba asi challenge to rei bese aikoi gi anoba CM Pabung Wai Kemsanda kuki singna challenge to paga loina na maitai mayam da su amadi aikoi gi India gi rule da su kuki singna challenge to panata bribe se wahang amoina hangja ga ba karigino terrorist asigomba kuki terrorist singse hojik phawbada jokhatna thami base kari gino aba asigomba kuki terrorist singse ga so agreement kra maina tawri bano aba asugomba kuki terrorist singse ga kra maina so agreement tawnari bana base wahang amoina hangjage ba ekhoi micham ama parja amo oina ekhoi da hojik nangi ba awaba mayam se kanana khangbi doi bana maitai gi tamakta kana chongthorok tori bano aba se asi wahang se thamjage aba Richard Crane
Kuki Jo singna namna tariba buffer zone area da maite IDP sing amu hanna khunda leita hannaba government na hanjin na honnabagi thawung yaningde haina Kuki Women Union Sangai Kot Subdivision na sinuna ngarang subdivision asigi manung chanba M Molun Village tagi Lailoi 5 Fauba Peace Protest Rally Chatkre Rally aduda sarugya khiba signa no peace no resettlement respect buffer zone na no violence of buffer zone norms amasung political solution first day resettlement among other haina thaba poster kayasu paiki loina protester singi mai kai degi hokhiba chahi 2023 gi May 3 degi tholakhiba kangluki rang asigi manungda akaya toy thokraba sugunu chura suspension brief sarkar gi mai kai degi amu hana samjana bahona bagi thawung asi yaningde Kuki Jo singna namna tariba area singi buffer zone singda maite IDP thamba yarwe haina kholau kaya sulauki Sina kai thai gi village authority na khangalakpa wafam khara myang ge famda thamjage chinaw mem aduge mangda Kuki singna khalli base amada natraga amada furup amada natra furup amada onjalaga mokhoina taliba demand se phangna bagi tamakta lanse loisen bajade lanse asum tawna bagi tamakta Kuki singna ko furup amada mo onjan furup amada mo onjan thangai singna di ngamdaba khrani amada mo hau khrani amada mo hau mokhoina khalli base lanse asum saugatuna leiraga mokhoi Kuki illegal immigrants minnai singduna taliba demand do phangna gi tamakta mokhoi gi demand se kamaina phangdorba asigi wakhanda leina ba asom dadi mokhoi se minawi na changakpani asom minawi na leidori bane base kari gi khangdri banoi base Kuki singsiga asi ekhoi myam sangdana takpagi darkar am tayaba adu edi mokhoi se minawi na purakpani na mokhoi ji ujik darkar tadrabani na mokhoi ji tandoki bagi matama ma yaure ba pari mon channel sibu yengbiri ba mayam puna poi kai khumna jari chinaw mayam hauji ekhoi na wakat pa na tawdura leiraga di yaroi ba akhoi wakat pagi matam loi khare kyam kuina wakatuna leidori bano tabiu waina tadrabani na akhoi na hujik isana kali tawsige do khanbagi matam ma yaura brai se haininge ba aduna leiriba furup khudimak yelomi khudimak punjalaga maru phangna muthatpagi darkar ama tare ba akhoi defense tawdura ta leiraga di yararoi furup amada loiraga furup amada onjaliba furup amada loiraga furup amada onjaliba adugumba terrorism gi thabak thawong tawriba adugumba terrorist to karigi yokhat toriba no ba adu iragadi adugumba terrorist to loisan magi darkar am tare ba akhoi kanada su wakat la roisia ba isana kanna ba hona rasia ba isagi iramdam kanna ba hona rasia ba kana amata gi matiang lo roisi kana amata akhoina wakat chorobagi darkar ta roisia ba India manung da chanduna leire haina akoina hanjin na akoina India gi prime minister gi manakta memorandum piri akoina home minister da memorandum piri akoina hanjin na akoi wakat tuna ta som leire taga da moina tasana dara ba adu oiraga di akoi huji kari tawsige asi akoi myam punjalaga asiguma terrorist se muthatlaga ing tapna hanagum nungsina nunga yaifana ing tapna lerimba Manipur kanglai pakto adumaini leimina siaba Sina Kaitan Village Authority ki chairman Rungsung Ulisis na phongdorok pada ngarang numit yung ba adwaida kulai paiba Kuki gi kangbu ama laklag khunja aseng aungsing bu matam khara fajila thamki aduga kingsan muiba ko ba ama buna labuk ta chat pagi lambi tanong mai kapsilaki Rungsung na hai ngehek lai raba matung anak pada laiba Kuki kul ama degi mi khara laklag sina kai thai gi umangi saruk ama mai tharam bagi pagrek na mai chaklaki mai chaklak pa adu atai umangi saruk sing yauselakadra haina pakhatna rabasu lalhubasing aduna kari tawrakadagi kibadagi mai muthat pasang bangamna kide hadak litan khulda thoki bathawdok aduna maram orge kari thoklagadage loire side hena phajaningai leitere India gi rule sibu khongaw na riba India gi rule sibu mawa law deuna koilaw law riba refugee ngarang khak laiba minai singsina India gi law hanjin na rule thugai ba adugumba Kuki terrorist singna ngasi su lawba leptiri Kuki singna taba phamda maite chang pa yaroi haina asigi wahan thok kaino sab chaba pakhom pi ni haina rule se maite ekhoi gi taro rule se Manipur leiba yellow mi ekhoi khakta gi taro India gi rule se ekhoi leiba yellow mi khakta na follow tawdori bro India gi rule hariba rule ekhoi gi Constitution de yauriba rule regulation mayam se ma yellow mi lairiba eko yellow mi khakta giraba ngarang khak laiba Kuki terrorist sing dugi di
makoina tawning tawba yaba kuki theory singna ngangni ngangba tawning taw yaba phuning phuba hatning hatpa nongmei kapning e kapa asing se loina yabra ba karino India siga tawri base Manipur siga tawri base karino ba asigoma mayam se una usina da ba saduna leire ba adu oiragadi ngarang khak laiba refugee India ge rule follow tawdriba adugomba refugee singdo tandhokpam thok tabra ba karigino aikoi gi leiriba yellow mi khaktana India ge rule se follow tawdori base ain haiba ain se ama khaktana tro rule haiba rule se ama khaktana tro karigino divide and rule gi mato mong da rule se ani thokpa gi mato mong ama da tawri base karigino ba cookie singna rule ama leibra aduga yellow mi mayam na rule ama oibra ba cookie singna nongmei kapninge hekta kap ya braba cookie singna furup khodi makta onjela yum mai thaninge hekta thaba misam da phaninge hekta phaba misam haninge hekta hatpa cookie singna tawning tawba ya bagi rule ama tongana leibra ba rule haiba rule sidi India da chanariba rule se ama khakta oibanina aikoina khangjabadi ama khakta oibanina cookie na asumaina hanjena rule kaiba thabak tawragadi leiriba yellow mi mayam se tumina leira oyaba haribo afam se haijeningi chinaw mayam Commission की माइके जगह ऑफिशियल ओइना रिसीव तौरे हाइरी सेरोला सिना हाई था असिगे तरेत की हरुदन कुकी मिलिटेंट सिंग मियाम की हक सिंग खोंगोइना दुना फुरुप मासेल की मरक ता वायलेंस की थौदोक सिंग थोका लगले था असिगे निपान दली पतान सराई खोंग दा तांकुल नागा अमसुंग कुकी सिंग की मरक ता फुरुप मासेल की इरांग थोकले हाइरिबा नुमित असिगे नुमित युम को मतुंग दा असम राइफल्स ना सौगतपा कुकी मिलिटेंट सिंग नुम थिलपो बोबता तांकुल सिंग की युम कुनगा मंगा मैथादो की हाइन सु चार्ज तौरी सिक्योरिटी फोर्स सिंग कुकी की युम सिंग गुंगाक सेलगा तांकुल नागा की युम सिंग दिंगाक सेनखिदे हाइन सु मराल सिरी ngasi gidi video se matang asiga loisanjarage video se ga soiran yaukhiba kya lerega songak pi waina pari mom channel na yengbiri ba mayam punam ki famda ikok nonjari kanglei pakna yai fare ibado pakhang mana yai fare Maraksida sangai kut ki CSO sing amasung chips association gi maikai digi mafam adu deploy tawriba mapan suba ITB gi kunmanga suba ITBP yankhanipan suba ITBP tara suba BSF amasung kunthraga taruk suba Assam Rifles ta Chwarsanpur gi makau area da leiriba buffer zone asi ningkhi na maintain tawnaba masung masigi regulation sing ngang na chanaba dawi tawkre hari yausan